Pausada yumpham oiba maruiba pau kharab net tawjari malong khulgi mipum khuding vaccine kap thokre lairung thel pitrana containment zone law thokre Hairok Assembly constituency ki manung chanba malong khulgi sahi taraganipan mathaki mipum khudebak covid vaccine kap thokre aduga lairung thel pitra village na containment zone law thoktuna pi changtok sangsinda athing bathangre Pausina hai malong khulda leiba sahi taraganipan mathaki mipum khudebak covid vaccine kap thokiba atuna maram oraga Kulasi thawal district ki wana mipum tingna covid vaccine kapthokpa an bakul oikre Madugidamak local MLA thoksom radhesyamna apen ba phongtokpa galoina malong khulgi task force ta lupa lising tara mana piduna pungning thawat ngasi jaifal lamjing maira club malom amadi khul asiki task force na sinduna SOP ngang pangtoki ba pungning thawat bage asam ba thawr maduda sarya ki ba MLA thoksom radhesyamna ai Malong khulna COVID-19 laisatagi ngaktok na bami pumting na hidak kapthokpa ahan bakul oiba ngambasi yamna thaganingai ne hairo ke sida lawmi singna ayam bu oipana kum amagi law subada hena mai onsin nakibadagi hidak kapthokpada chang nemkhibani adobo haujik ti lawgi thabak ayam balo silakpani hidak kapthokpa ki chang su wangkalagle COVID laisat asigi ahum sabu web laklabadi yamna sathibu oigani habasi akang aisina phongtokpa laikre ahum sabu web asidagi ngakthokna ba upai di hidak kapthokpa asitana oigani maramaduna mipum khudimak sungsoi choidan hidak kapthoksi malung khulda leiba sahi taragani pan mathaki mioi chahum yakhaiga mari kaktane ngarang phobda thangnaba khulgi mioi hum jawna punna mioi chahum yakhai ka tare tangkak hum hidak kapthokpa ngamkhibane village task force ta selgi manapi bagi ngasi pangthoki ba tharum aduda hairok jila parishad ki member ti dungsi seng Laurembam JP ki pradhan nomini khoirom sana khomba amade Jaifal lamjing maira club ki thawmi sing sarwaya ki haire atoba amana hairok AC ki manung chanba lairung thel JP na konba lairung thel pitra village ki community hall da pangthokpa mass covid testing amade jum da changda test da punnam yoi chani kunga mari ki mangda yoi cham kun mapan positive oiba thengna badagi district administration lairung thel pitra village for Manipur Epidemic Disease COVID-19 Regulation 2020 ki pera 12 ki makada containment zone law thoktuna mi amada chathok sasin tawba yaroi haina athing batham gre amarom da thangnaba wangkhem assembly constituency manung chanba thawal khunuk da jum changduna covid test tawgre maduda punna mioi chama yankai banga test tawbada mioi nipan COVID-19 positive ba thengnare aire har wal haloi haikrabasu lomi singda chuna bamhamal da phangba ngamdre lamda masigi lomi singi Lawi sing kita menghargai awat pelai loi marang kaina tamle anda lawi singu minister o lokoi singna anjan maku pong na law kerbasu ngasi didarkar oba yuria lawi singna ata apa mon matam cara phangbang amdre aina CPI wangjing tenta local council phangdoragle local council sing secretary Mbir Azit Pathadorakpa Bihar Zit na Thadorakpa Cherolda ai district headquarter da domagi yuria bag karakhak yelaga barang kaina fangal abe yaroi ay pung taraga matoi dagi nuthil pung bari phauda har yelibase tha ke sanga dori bano ana su haklatuna hojik total curfew na param oraga sathok sasinda athing balai bana lawmisin awaba kudong chada kaya mayongnare jindana ama khutana ama tawduna kayam kuina laiki gadawri dukan singda yuria bag amada lupa lising amaka sama dagi tatana joliba asina karam pathoksilno Laumi sing da marang kaina phangan bagi matam bahutta chanjau bai ba sing lau tu na ka yoning pa mamalta jolhalli asigumba thawung da chena bari haiba mioi ama ani faraga kana kada basunati haina song dorakle maramaduna total curfew na maram orga sathok sasin jadru asi khangna government athobada laumi sing ga harna sing badarkar oiba polam sing district headquarter khakta da joliba natragana pangaliba asi ki mahutta assembly constituency ama ki maphamari maga da jon phamsin biyo Ising chingna na pamati law khoi bada sin na ba thau su ahum mamal da phangan ga da bani ai ba ge wafam su makata na phangdorakle kha posang bam gi mioi lising ama hen wada hida kap thokane se medical officer CMO Besnupur gi meeting makada amuko amus United Clubs Organization of Besnupur District oko bet ki hangliba Besnupur District COVID-19 task force na ngasi vaccination campaign sa thagi pa kaloina na kha posang bam gi oina mioi lising ama hen bada covid vaccine kap thokani aire Okobit ki Secretary Publicity TS Gopen Singh na phongdorak ki bade Besnupur District ki tongan ba mafum kya ki local task force amadi club singa khosam na tuna mass vaccination campaign pangthuk tuna lakli ngasi kawina tha kha posong bam mamang laikai community hall kha posong bam maning laikai community hall Sanpur Madab Kokta Primary Health Center sing pada campaign la sisa thake kha posong bam COVID-19 task force ki president TS Damodor na phongdorak ki bade Anirak subo ina ngasi sa tagiba campaign da ang mamateng pangpir padagi mapung phana pangthok pangam kibane
Amaromda amuko amasong COVID ki mijeng makada hangliba Bestapur District COVID-19 Task Force ke COVID warriors ng arang kumbida ki ningthaujam mema sahi yang kini pansura sel jaun angaba mateng pangkre Serolo madahai kumbida ki ningthaujam mema sahi yang kini pan ki mapureba COVID-19 na maram ora ngarang namidang pung tara khara khelakba adwai da laikhidabadi ki mapurebi ki aroiba mathau mangam gidamak Imphal Municipal Corporation da sinnaram da matungda gari wainaba paisa ki godong chada bana Imphal dagi mem kombi yaunaba khongna lakpada Ningthau khongda chatpa ngamdana leramba thenaki maduda task force asige COVID warriors na bari lenaba local club ki volunteer singa pau phaunar matungda ambulance ama thorang tawduna memabo kombida leiba masagi memda yawn ke aire Manipur ki sanaroi singda ifsana jaifa paujel pirakle Assam ki kodung Tokyo da pangthokadariba kuntragani thoi suba malemgi khwaidagi chawba sana khonabai kumai Tokyo Summer Olympics da games lisingani kunda India ki mhot chinduna saruk yagadariba Manipur ki sanaroi mangamak mingchat purakpa ngamba oirasano haina International Peace and Social Advancement IFSA kanglei pana jaifa paujel pirakle Hiramasigi matang di IFSA ki IPR secretary na thadorakpa cherol amana ai July kulhumdoidagi hauraga namitar taragatari chupna pangthokadariba Tokyo Summer Olympics 2020 da malemgi Laibak chani subna mangha rongi manungda pikraba Manipur kanglai paktagi sanori manga saruk yarugadoriba asimak Malemgi mamangda sauthok chaningane sahi mari lairaga pangthokpa malemgi thakta khwaidigi chawba sanabagi athoi ahen tanaba Tokyo Olympics Games 2020 da iramdam kanglai pakki lehaudagi haukiba achangba mapari mabom manga India team da saikhom mirabai chanu weightlifting 49 kg MC Mary Kom boxing 51 kg Likmabam Susila Judo 48 kg, Pukhrambam Susila Women's Hockey amadi Sanglakpam Lilakanta Sarma Men's Hockey na malemgi thakta adho hen tanarpa matamda khudong thiba machet amata jawtana thona phanala lamba na duna mai paglaktuna kanglei pak asigi michet purakpa wairasano magha tarakpa atopa pau amadana Israel na Pegasus saba NSO review tawnadaba commission lengre NSO group ki wathok waraba Pegasus phone surveillance Software lanasin ay abag siraklepa maransing ado review to na ba Israel na commission ama lingkat kre ana parliament ke foreign affairs and defense committee ki makok aduna sagol sin namita phangdokre defense establishment group ke amrum na saba review commission ama hakre ai lawmaker ramben barat na army radio da haike makoi ga review du loir batung da ekoina falsing adu yengna ba amasong somthok kada basing adu mathau ta haibadu lepnar ba ekoina demand tawani an Israel ke Mossad spy agency ke hanagi gamthang maku kaduna aike Pegasus bo journalist sing human rights defender sing amazon head of state taragamari da paktang nana surveillance tawramba yaramba ki maral sirake maku ke phone number sing adu rights group Amnesty International and Paris da leipa forbidden stories da leak wakiba list amada jawpa surveillance ki target oiba yaba lising yang kai rongi manung da yawki adu list adu Pegasus ke target sing natragana target webi yapa singilis amanati aina NSO na aike ngarang sagul sinamita army radio the NSO chief executive Saleb Horgyo na karigamba investigation amasa tabatara badi magyam na nuai jagani maramde maduna ikoi gi ming asi sengtok pangamalagani aike NSO na aike makoina Israeli government ki abar loina na lebak ni fumangad expert tawe lebak ni fuga mangad export tawe confidentiality ki hiram sing asigi maram dagi company na makoi contract sing ki marag chumba sing ado bhangdo pangamde ado bohian marik chumba sing haglakwa government amada bhagna mapung phan transparency lan to kare state entity ama state ama hekta dagi official ama laksasanu ayak na bakoi da khudimak hangdok na ba manung da changna ba maton da ki makha pa thi humna na ba thawang tawni an mang nai ke Pegasus na mobile phone sing sin repembi ababu khangandra phone ado hek to bangame message khudimak client sing da pan bangame phone sin hariba adugi mafam kongul le bangame phone adugi camera amasung microphone adu da tape to bangame CAA amadi NRC na Hindu Muslim marakta khaidok na balairoi RSS Citizenship Amendment Act CAA amadi National Register of Citizen NRC asina Hindu Muslim adi ki marakta khaidok na balairoi aina RSS ki Chief Mohan Bhagwan na phangdokre namini ke kongsata Assam da thonglaki ba Bhagwana citizenship debate over NRC kawbal larik phong bagi da makata hai harba citizenship law sing asna Muslim sil inaw sing da amang ba amata mayok naroi asingum hiram masida kanagum bakrana irang sagali ba asida politics ki oiba kodong chabal law na da bakona bane US ki warplane sing na Afghanistan da akan bamong da yar strike sa thakre
Afghanistan da Taliban na landa mai pagwi sanga si thong no mage hengkalak padagi US na Afghan force pa sawat pa uladuna leba ka sege mafum kya da leba Taliban ki position da air strike tawkhre aina pawge source amana pangdokle Taliban na Afghanistan ki district center Chamri rom hena lausin duna lan khumang sausin kharba jarakta air strike atu sathake bane hawkwan namit ki ani ki matam asida US na Afghan National Defense Force amadi security force pa sawat pa uladuna air strike tawke bane Region asida leba US force ki commander Central Command General Kenneth Frank Mechanism na so US ki lan missing Afghan ta ki mapung phana andok tri phawbode Afghan force po support support na air strike sathake gane hawkwan namit kuntrani ki matam asida US military air strike taruk ta ki taret phawu sathakre masida ayam boina drone sisna tuna air strike atu sathake bane US defense officials in the Sagol Sinamita Pangtok Wafam Mada Air Strike Adu Taliban na Laukraba Kuzukulai sing the target Tauduna bomb Tadagibani Hire. Hadakinamit Karniki Matamasida Taliban Afghanistan da Taliban na Afghanistan da Lada Mai Pakwi Sangasi Hengalakle. Taliban Lebak Asigi Mafumke Amakudum Chanchen Gre. Afghanistan ga Sars Puriba Afghanistan ki Sars Puriba US Central Kamana Aikebada UN की लान में सिंह अफगानिस्तान की हंतोप की थबक से चार नंबर फुटरा मंगा के चांग तलो छिलकले US प्रेसिडेंट जो बाइडेन आई के बदा लान में सिंह हंतोप की थबक से अगस्त था तदि मपुंग भाना लो छिलगने अदब अफगानिस्तान ले US डिप्लोमेट सिंह बो ngaksin de लान भी चरु yang kai di thamau bani aire masi marwena US की embassy अमेरिका काबुल की इंटरनेशनल एयरपोर्ट ngaksin de bani aire Joint Chief of Staff की चेयरमैन ओरिबल चरेन मार्क मिल ना आई के बदा Taliban की फोर्सिंग असर अफगानिस्तान की प्रोविंशियल कुंट्रा कमरी अकन बमोक द प्रेशर पीरे अफगानिस्तान द तालिबान मफुंग फानो खुदुम चंचन की याना लेरे अदुबो आइखोनि हिमसिंग मतंग द कुमने यंगसन बगी थबक चथरी आइरे साउथ अफ्रीका द पुलिस का मुंगना बगी थबोक द सीखिबा मसिंग चहुम हेनग्रे थासी अगन बसरुक द साउथ अफ्रीका की हानगे प्रेसिडेंट जेकब जुमा ब क्रिमिनल अमदी करप्शन कमरी लेना फोर्सिंग केस सिंग चार्ज तौख्रब मतुंग कोना था तरमंगा के जेल के फादोक पीरन जेल द थाजिन के बगी थोदोक अदुबो Opposition party abadi leba ko dugi piam akan ba bahuta saring de ba phongdo ki bagalo nina ma bo thaduk na ba demand tawro dan khongjang kya sangchile khongjang chile ba miam abadi police ka mukna ba ki thaduk ta leba ka tu da huje pa ba gi oina mioi chong kuntra ka tare sikre ana lenga ki me ke ki phongdo rakle au ke ban mit leba ka tu da punna mioi chani hom putra fruk si ki an law thok ra matunga se sahung kuntra ka tare jau khre ana leba ki huangang loi amana phongdo rakle South Africa police ki report amagi matungina huje pa ba sikre ba sing adu ki manung to hom putra mapana gaute province ta kini aduga Sani yang kini panna KwaZulu Natal province tagini aire. Maka tarakpa atau pepau amadana nongkan na cuba daki Maharashtra da singning kaiba amadi landslide da bioi umpuga manga hingna pungkre. Nongkan na cuba daki Maharashtra gi Raigad Ratnagiri amasung Satara district sing da singning kaiba amasung landslide thopa da jam tabada kuncha umpuga manga hingna pumjan kre aina. Irai numita Raigad official sing da pangdorale. Si Minister Uddhav Thackeray aiki ngan lakpa report sing matung ina manung hanjin ba Raigad Palace da singning khaiba ki thawdok tam bioi kontra hum dai di kontra manga phawba sikre mioi kya ching da gi ning khairak pa nunga masuk lepak na phumjin khaba jum da gi thokpa ya da leire mi kan ba gi thabak kan na chathare thawdok adu Raigad district ki sing gi town mahat kan nak na talai ko ba apik pa khungkang ba da thoke bane namit humni nong kan churak pa da gi singning khaiba ki thokok adu thoke bane Report sing matungina singdum masa ambagi mita jangkai idagina homporong ki saruk kangautana ningkai ra kyam sumakha leir jumni furom laikhom amsung nong amsung leibang pham khibane Raigad ki MP Sunil Adkarena mahak na mafam adu da rescue team single loin na changchelang ba honari aina phangdorake marang ta nong suba amsung leibak leinang sing da rescue operation da kai ba pike Adkarena laibak thiraba tawdok adu siba mi basing angalak pa jai aibagi akiba phangdoke Syrian force ki adekta imung amagi mi taret sikre Syria ki ona auzik rebel sing na khutling dun leiriba Idlib province da Syrian government force in artillery cell kya kapsin sarkar attack amada sahi nawriba angang mari jauna punna imung amagi mi taret sikre ana rescue worker amasong war monitors in phangdorakle Mamang sayida Russia amadi Turkey na kuna duna Syria gi awang noksuk thang pasaruk ta siswer lehen ke bane adu manabak leibak adu gi military na Idlib da leiba rebel groups in taktung na bagi pandap da attack adu sa thaki baram bajai aina war monitoring na phongdok krabasu kari maram gi damak Syrian force no province adu da artillery cell ke kapsin duna attack sa thaki ban ab gi matang da sapchana khang bangam dre tha asi khakta da Syrian force na sa thaki attack sing da jam trabad agang tara ka tare chekre ani UN children agency UNICEF na phongdorakle Rescue workers in attack asig maridan phangdor ki bada Idlib province ki khathang basaruk taliba Evelyn Blaze the cell sing adu tasila ke bane
Tawdog adu jum ama chawna ama ngata thoke baka loina imung ama gi miwi tarit punna seke bani aduga tarit amana asok apan nang khe sikrabasing adugu manung da sahi nawri angang mari amasung makoi gi apokpi mama yaure Britain da based of Syrian Observatory for Human Rights ki makok thongba Rami Abdurrahman na phangdor ke bada sikrabasing adu da lai kitaba angang sing adugi madhau amasung makhrasu yaure soklabasing manung da lai kitaba angang sing adugi apokpi yaure Hauki batang jana metagi haujuk pobu da government rebel group sing chathakeba attack sing tamaram oiraga sahi na uriba angang taraga mathoi yong nam yoi kun ga mathoi shen kre adom menabak Syria ki president Bashar al-Assad nadi lebak atu da lairiba rebel sing bapung pana tak tok ba army sing rebel group sing lairiba mafam sing da target tawduna attack sing lepa leitana chathagi gani aina phongdok palai khrabane maka tarakpa atopa pau amadaso nga fafam onnana pagi thogdok ta khut jaunarakpa da gi mi ama Sire Assam ke South Salmara Mankasar district ki manung chana laiba Devor para Beles da laiba Pukhrida amada nga phaminari basing ki marakta ningai sangdang na bi thodok ama thokpadage Meoi ma sikre aina Mankasar police na phongdorakle police ki report matungi na thodok tu da lai ki tabam yu adu Devor para Beles da ki Anwar Hussain sahi kuntragan to suraba Meoi amani aina confirm tawkre nga pafam Pukhrida adu ki matang da nakalani thokni ki narakpa ki laibak thiba thoktok adu thoke bane Sab manaba community ani ki marakta nga phavam Pukhrida adu kamari leina na aukiba namit karni ki mamag dagi khut aba hawra kibani tawdok asi kamari leina na khunja singna phawdo kibada ngasi ayu pung 12 rom tarpa matamda mioi kangluk khara laklaga Pukhrida adu da nga phana na ba honar kibani nga phana na ba honar kibagi tawdok adu ba laikitra Hussein maki apokpa amari manung ki mioi sina thingna na ba honake maduda nga phaba lakiba mioi kangbu adu da Hussein da machin tumba khulaisin attack sa tharake tawdok adu Hussein laikida ba loina na maki Apokpa zel hak amasung marau nupa alom su sathi na soke thakdok adu ki pau adu khunggang adu ki mapam kodimak ta thungna jangna sandoke ba kaloi na khunggang adu ki khoisam na ba miyo sin ngasi na bidang waram miat adu da chenar ba yai singna ba miyo amagi jumai thanar ba khona khre adu mai na police na matam chana miya madu ba control tawbu ki mai thabadi ngamna khitre amarom da lai ki draba ki apokpa hak na thakdok adu ka mari lena na police ta case am register tawkhre police na case si ba hak sin na log ba kaloi na thakdok tu da chenar ma jai chingna ba miyo hom pa khre Police na phakra ba mioi ahum adu di terpura kunggang dagi Arshad Ali sahikun Hazrat Ali sahikun ganipan amasung Fatik Mondal ni aire Aroy beda content sing asiki marugoi ba pau khar asi ba pau dam zari ba mari local news YouTube channel amadi Facebook page asidagi yeng biri bu punama pathaga sari channel asna top da kanar badi subscribe to video subscribe to biro bolina like and share to busu khabi ko punama po amakana thaga sari